ꯑꯍꯥꯟꯕꯃꯛꯇꯗ ꯏꯄꯥꯛ ꯇꯤꯚꯤ ꯅ꯭ꯌꯨꯁꯅ ꯑꯗꯣꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯏꯄꯥꯛ ꯇꯤꯚꯤꯅ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯖꯔꯛꯂꯤꯕ ꯑꯈꯟꯅꯕ ꯄꯥꯎ ꯑꯃ ꯃꯤꯠꯌꯦꯡ ꯇꯝꯃꯤꯟꯅꯁꯤ꯫ ꯃꯅꯤꯄꯨꯔ ꯑꯁꯤ ꯃꯁꯥꯅ ꯃꯁꯥꯕꯨ ꯃꯔꯩꯕꯥꯛꯅꯤꯡꯕ ꯅꯨꯡꯁꯤꯖꯕꯅꯤ ꯍꯥꯏꯖꯕ ꯂꯨꯆꯤꯡꯕ ꯀꯌꯥꯅ ꯄꯤꯛꯊꯅ ꯂꯩꯕ ꯂꯝꯗꯝꯅꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯃꯔꯩꯕꯥꯛ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯌꯥꯏꯐꯕ ꯊꯕꯛ ꯀꯌꯥ ꯇꯧꯒꯅꯤ, ꯃꯅꯤꯄꯨꯔ ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ CSO ꯀꯌꯥ ꯑꯃꯁꯨ ꯄꯤꯛꯊꯅ ꯂꯩꯕ ꯂꯝꯗꯝ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ꯫ ꯃꯁꯤꯃꯛꯅ ꯏꯔꯩꯕꯥꯛ ꯃꯅꯤꯄꯨꯔꯁꯤ ꯀꯩꯗꯧꯅꯨꯡꯗꯁꯨ ꯌꯦꯛꯅꯕꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯆꯥꯎꯊꯣꯛꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯍꯤꯡꯂꯤ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯃꯅꯤꯄꯨꯔ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ ꯃꯤꯌꯥꯝꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯔꯛꯄ ꯆꯍꯤ ꯑꯃ ꯍꯦꯜꯂ ꯐꯥꯎꯕꯗ ꯃꯅꯤꯄꯨꯔ ꯀꯟꯒꯅꯤ ꯍꯥꯏꯗꯨꯅ ꯃꯔꯩꯕꯥꯛ ꯅꯤꯡꯕꯅꯤ ꯍꯥꯏꯖꯕ ꯃꯤꯑꯣꯏꯁꯤꯡ ꯃꯥꯡꯖꯤꯜ ꯊꯥꯅ ꯆꯣꯡꯊꯣꯔꯛꯇꯨꯅ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯂꯧꯗ꯭ꯔꯤꯕ ꯑꯁꯤ ꯑꯉꯛꯄ ꯑꯃꯅꯤ꯫ ꯃꯅꯤꯄꯨꯔ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯀꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯅ ꯅꯤꯛ ꯅꯤꯛ ꯂꯥꯎꯅ ꯂꯩꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯔꯩꯕꯥꯛ ꯅꯤꯡꯕꯅꯤ ꯍꯥꯏꯕ ꯃꯤꯑꯣꯏꯁꯤꯡ ꯀꯔꯤꯒꯤꯗꯃꯛꯇ ꯃꯔꯩꯕꯥꯛ ꯃꯅꯤꯄꯨꯔ ꯀꯟꯅꯕ ꯆꯣꯡꯊꯣꯔꯛꯇ꯭ꯔꯤꯕꯅꯣ? ꯇꯧꯕꯒꯤꯕꯨꯗꯤ ꯃꯔꯩꯕꯥꯛ ꯃꯅꯤꯄꯨꯔ ꯀꯟꯒꯅꯤ ꯍꯥꯏꯗꯨꯅ ꯆꯣꯡꯊꯣꯔꯛꯄꯗꯒꯤ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈꯤꯕꯁꯤ ꯈꯨꯜ ꯉꯥꯛꯄ ꯑꯃꯗꯤ ꯑꯔꯥꯟꯕꯩ ꯇꯦꯡꯒꯣꯜꯅꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯍꯧꯈꯤꯕ ꯀꯨꯝꯖꯥ 2001ꯒꯤ ꯖꯨꯟ 19ꯒꯤ ꯊꯧꯗꯣꯛ ꯊꯣꯛꯄ ꯃꯇꯝꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ CSO ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯅꯤꯡꯕꯅꯤ ꯍꯥꯏꯖꯕ ꯃꯤꯑꯣꯏꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯑꯆꯧꯕ ꯃꯤꯌꯥꯝ ꯏꯍꯧ ꯍꯧꯗꯨꯅ ꯃꯔꯩꯕꯥꯛ ꯃꯅꯤꯄꯨꯔ ꯀꯟꯕ ꯉꯝꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯚꯥꯔꯠ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯃꯤꯌꯥꯝꯒꯤ ꯑꯆꯨꯝꯕ ꯑꯀꯟꯕ ꯏꯍꯧ ꯑꯗꯨꯗ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯋꯤꯗꯥꯎꯠ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯂꯤꯃꯤꯠ ꯍꯥꯏꯕꯗꯨ ꯍꯟꯗꯣꯛꯇꯨꯅ ꯃꯅꯤꯄꯨꯔ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯊꯨꯒꯥꯏꯕ ꯉꯝꯍꯟꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯉꯁꯤ ꯃꯅꯤꯄꯨꯔ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ ꯆꯠꯊꯔꯛꯄ ꯂꯥꯜ ꯑꯁꯤꯒꯤ ꯖꯨꯟ 19ꯒꯤ ꯏꯍꯧꯕꯨ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ CSOꯁꯤꯡ ꯑꯃꯗꯤ ꯃꯔꯩꯕꯥꯛ ꯅꯤꯡꯕꯅꯤ ꯍꯥꯏꯖꯕ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯑꯃꯠꯇ ꯑꯣꯏꯅ ꯑꯆꯨꯝꯕ ꯏꯍꯧ ꯈꯣꯡꯖꯪ ꯁꯥꯒꯠꯄ ꯉꯝꯗ꯭ꯔꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯤꯅꯤ꯫ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯌꯣꯡꯅ ꯇꯜ ꯌꯦꯟꯕꯒꯤ ꯃꯑꯣꯡꯗ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯗꯕ ꯊꯧꯑꯣꯡ ꯀꯌꯥ ꯆꯠꯊꯔꯛꯄ ꯂꯩꯕꯥꯛ ꯅꯤꯡꯕꯅꯤ ꯍꯥꯏꯖꯕꯁꯤꯡꯅ ꯀꯨꯝꯃꯩꯒꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯦ꯫ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯐꯤꯕꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯋꯥꯕꯅ ꯈꯝ ꯊꯦꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯆꯩꯔꯛ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯊꯨꯒꯥꯏꯗꯨꯅ ꯆꯤꯡ-ꯇꯝ ꯈꯥꯏꯕꯣꯛ ꯇꯥꯔꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯕ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅꯁꯨ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒ ꯈꯨꯠꯁꯝꯅꯗꯨꯅ ꯑꯃꯠꯇ ꯑꯣꯏꯅ ꯃꯅꯤꯄꯨꯔ ꯀꯟꯅꯅꯕ ꯊꯕꯛ ꯑꯗꯨ ꯂꯧꯈꯠꯄ ꯉꯝꯗ꯭ꯔꯤ ꯍꯥꯏꯕꯁꯤ ꯇꯧꯊꯣꯔꯛꯄ ꯊꯕꯛ ꯎꯠꯂꯤ꯫ ꯃꯗꯨꯅ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯁꯥꯅ ꯃꯁꯥꯕꯨ ꯃꯔꯩꯕꯥꯛ ꯃꯅꯤꯄꯨꯔ ꯅꯨꯡꯁꯤꯕꯅꯤ ꯍꯥꯏꯖꯔꯤꯕ ꯂꯨꯆꯤꯡꯕꯁꯤꯡ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯀꯟꯅꯕꯒꯤꯗꯃꯛꯇ ꯆꯣꯡꯊꯣꯔꯛꯂꯤꯕ CSOꯁꯤꯡ ꯍꯧꯖꯤꯛ ꯇꯨꯃꯤꯟꯅ ꯂꯩꯐꯝ ꯊꯣꯛꯇꯦ꯫ ꯃꯔꯩꯕꯥꯛ ꯃꯅꯤꯄꯨꯔ ꯅꯨꯡꯁꯤ ꯍꯥꯏꯕꯗꯨ ꯇꯧꯊꯣꯔꯛꯄ ꯊꯕꯛꯅ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯅꯅꯕꯒꯤꯗꯃꯛ ꯖꯨꯟ 19ꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯏꯍꯧ ꯑꯗꯨ ꯃꯅꯤꯄꯨꯔ ꯀꯟꯈꯤꯕ ꯑꯗꯨꯒꯨꯝꯅ ꯍꯧꯖꯤꯛꯁꯨ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕ ꯑꯗꯨꯒꯤ ꯃꯅꯤꯄꯨꯔ ꯀꯟꯅꯕ ꯂꯩꯉꯥꯛ ꯇꯨꯃꯤꯟ ꯂꯩꯊꯣꯛꯏꯕꯁꯤ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝꯒꯤ ꯑꯆꯧꯕ ꯑꯆꯨꯝꯕ ꯏꯍꯧ ꯑꯃ ꯁꯥꯒꯠꯇꯨꯅ ꯏꯔꯩꯕꯥꯛ ꯃꯅꯤꯄꯨꯔ ꯀꯟꯅꯕ ꯍꯣꯠꯅꯕ ꯇꯥꯏ ꯍꯥꯏꯕꯁꯤ ꯈꯪꯕ ꯆꯨꯝꯒꯅꯤ꯫